Nakhoi mapu ibungona nakhoi ki damak pina bibalam duda punsi nungsang na leina naba nahaki napa amadi namabu ikai khumno pathok chakraba ibungogi wahaising ase khongsanba kungi tarani thoidagin ta jakraba singi thakta ibungona thaujal pina biba oishano amen ibungoda changjaminase nungsibana thallaba ipa ibungo nahakpu thagachari ibungogi thaujal nangase nacha aina mama singi numit asida afabo pau sandokpa phangjare ipagi thawai asengmunaibu sijinhabiyo taminagadoriba ichilinau singi thakta thawai asengmana wangang sermon ase thawai hapiyu hinganbiyo nachagi ayol ara langjakiba khangdana lankiba pumnama kokpiyo hawbadagi loiba phawba nahaki thawaina chingbiyo sijinhabiyo haidana ibungogi nungsiraba nachanipa Prabhu Jisu Kristagi mingda nijari amen ngasigi yangkhaiga mathoi suba afabo pau asegi maming ase mama amagi nungsiba a mother's love haina thamjage aigi sermon ase tangkak ahum thokna khaidokjage part ahum ahan bada yamna tena mothers day gi hawrapham khar haijage aduga ani subadana bible gi manungdagi aina yamna nungsijaba mama amagi matangda ai haijage aduga loisalakpa ahum suba saruktadi Christian amasung non Christian haibado khaidoktana mama amagi minungsigi matangda kamal oina nganglaga loisinjage maramdi Christian singi mama Christian oidribi sing yamna tai hai aduna makhoina sugyan tanaba kamal oibada sukhar ngangbiyu han hairakpagi maramna aina sumna thorang tawjabani hawjikti ibungogi wahai taminase imagi numit haibase malemda country ni phu hen bana pangthoknai March tha natraga May tha May gina second Sunday of May sida kamal loina pangthoknabani aduga Mother's Day haibase makhal ani lei isilinau sing hana taramdabasu yai hairiba Mother's Day makhal ani ase ai haijage ahan bagi number 1 gi Mother's Day asina all tradition Mother's Day ani subagi Mother's Day ngasi koina pangthokliba asina 20th century gi Mother's Day haina makhal ani ase khaidoi ahan bagi number 1 gi ariba tradition Mother's Day ase adudi sahi lisingi mamangdagi haukrabani karam haina Greek ki goddess lairembi Greek singi lairembi Cybele aduga Ria amasung Roman singi Hilaria koba lairembi adubu ima haina ikai khumna duna pangthokpa adugumba Mother's Day festival asini ariba lai singi oiba aduga ani suba makhalgi Mother's Day asidi 20th century gi asidi USA gi West Virginia gi Grafton da piklaba St. Andrew Methodist Church amada lising amaga chamapan sutna taretta pangthokpa haujakhiba Mother's Day asini masidi ahan bagi lai singa mari leinaba Mother's Day adu natte masidi church tagi pangthokpa haukhibani church tagi haupa Mother's Day ni masigi founder di Anna Mary Jarvis ni haina miyamna kamal oina yanai ado mahaki mapa Graville E. Jarvis se 31st December 1902 da madi laikhidre aduga mama Anna Maria Reeves Jarvis haibasina May 9 1905 da Philadelphia da masu taibang thadoktuna chatkre aduga Mother's Day asibu hawdokhibi adugumba Anna Jarvis masamak ase mama gi damak Mother's Day hawkiba oirabasu ma masamak di mama oikhide ma November gi tang kunmari lising amaga chamapan niphunipan da magi poknafam Westchester da mahaksu taibang thadokhi mahaki mama makhoi machin manau singbu yamna nungsina yokpirakhi awaba kaya mama na khanglakhi mapuroibagi matengsu mama na fajana pangjakhi
ꯑꯗꯨꯒꯤ ꯁꯨꯃꯊꯛꯇ ꯃꯥꯒꯤ ꯃꯃꯥꯅ ꯑꯃꯦꯔꯤꯀꯥꯒꯤ ꯁꯤꯚꯤꯜ ꯋꯥꯔꯗ ꯁꯣꯛꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨꯕꯨ ꯕꯦꯟꯗꯦꯖ ꯐꯤ ꯌꯦꯠꯄꯤꯔꯦ ꯍꯥꯏꯔꯒ ꯆꯣꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯅꯔꯁ ꯑꯃ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯖꯈꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯃꯈꯩ ꯈꯥꯡꯖꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯥꯁꯤꯡꯒꯤ ꯑꯃꯗꯤ ꯁꯃꯥꯖꯒꯤꯗꯃꯛ ꯈꯥꯡꯅ ꯑꯋꯥꯕ ꯊꯕꯛ ꯃꯈꯩ ꯃꯥꯌꯣꯛꯅꯔꯝꯂꯒ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯅ ꯀꯅꯥꯅꯁꯨ ꯅꯣꯡꯃꯇ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯌꯥꯎꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ ꯑꯅꯥ ꯖꯥꯔꯚꯤꯁꯅ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯃꯃꯥꯒꯨꯝꯂꯕꯤ ꯀꯌꯥ ꯑꯋꯥ ꯑꯅꯥ ꯈꯥꯡꯂꯝꯂꯒ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯕꯤꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯔꯝ ꯑꯃꯇꯪ ꯄꯥꯡꯊꯣꯛꯄ ꯄꯥꯝꯖꯔꯝꯃꯤ ꯑꯅꯥ ꯖꯥꯔꯚꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯃꯃꯥꯒꯤ ꯁꯦꯀꯦꯟ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯍꯥꯏꯕꯗꯤ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯑꯅꯤꯁꯨꯕ ꯆꯍꯤꯒꯤ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯒ꯭ꯔꯥꯞꯇꯣꯟꯒꯤ ꯁꯦꯟꯠ ꯑꯦꯟꯗ꯭ꯔꯤꯌꯨ ꯃꯦꯊꯣꯗꯤꯁ ꯆꯔꯆꯇ ꯀꯟꯅ ꯇꯛꯅꯖꯔꯒ ꯍꯥꯏꯅꯖꯔꯒ 1907ꯗ ꯃꯥꯗꯔꯁ ꯗꯦꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯡꯊꯣꯛꯄ ꯍꯧꯖꯈꯤ ꯑꯗꯨꯒ 1908ꯗ ꯐꯤꯂꯥꯗꯦꯜꯐꯤꯌꯥ ꯑꯃꯁꯨꯡ ꯄꯦꯟꯁꯤꯜꯚꯦꯅꯤꯌꯥꯗ ꯃꯥꯗꯔꯁ ꯗꯦ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯒ 1912 ꯗꯤꯁꯦꯝꯕꯔ 12ꯇꯅ ꯀꯟꯇ꯭ꯔꯤ ꯅꯤꯄꯥꯜꯅ ꯄꯨꯜꯂꯒ ꯃꯥꯗꯔꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯕꯁꯦ ꯁꯦꯝꯕ ꯍꯧꯈꯤ ꯑꯗꯨꯒ 1914ꯗ USAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯨꯗ꯭ꯔꯣ ꯋꯤꯜꯁꯟꯅ ꯁꯦꯀꯦꯟ ꯁꯟꯗꯦ ꯑꯣꯐ ꯃꯦꯗ ꯃꯥꯗꯔꯁ ꯗꯦꯕꯨ ꯅꯦꯁꯅꯦꯜ ꯍꯣꯂꯤꯗꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯃꯁꯤꯅꯤ ꯑꯆꯝꯕ ꯃꯥꯗꯔꯁ ꯗꯦꯒꯤ ꯍꯧꯔꯛꯐꯝ ꯂꯩꯒꯤ ꯃꯆꯨꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤ ꯇꯣꯉꯥꯟꯕ ꯃꯥꯗꯔꯁ ꯗꯦꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯗꯨ ꯍꯥꯞꯄꯨꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ ꯃꯁꯤꯅ ꯐꯥꯔꯁ ꯄꯥꯔꯠꯅꯤ ngasi ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯏꯃꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯥꯗꯔꯁ ꯗꯦꯁꯦ ꯂꯩꯈꯤꯗ꯭ꯔꯕꯤ ꯀꯅꯥꯅꯁꯨ ꯅꯤꯡꯁꯤꯡꯕꯤꯈꯤꯗ꯭ꯔꯕꯤ ꯅꯣꯡꯃꯇꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯈꯤꯗ꯭ꯔꯕꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥꯁꯤꯡ ꯑꯗꯨꯅ ꯏꯁꯣꯔꯀꯤꯅ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯖꯔꯝꯕꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ngasi hingliba mamasing phangjariba Mother's Day ase laikhidribasing adugi credit yauribani haibase lalaroidabani nupi singi awabase mapuroibana amadi family na khangbiba yam watle ishorna di nupi singbu magi thabakta achauba role lahonbi adubu macha sing amadi mapuroiba amadi samasina di nupi singbu thak amada hanthana kaisu leitana khanbi makhoi mapokni makhoi mathoni haina khanbi adu ishorna di madu ayaba pide bible gi maru oiba wari kaya gi ahuba se ishor bu phachana kina chachabi nupi sing adu sijinnar kanda maru oiba ishor gi mission se hauba bible da ui first Samuel ahaba Samuel asida achauba mi ahum khak ekoi uba phangi 3 great men uba phangi makhoi ahum adudi number 1 Maichau Samuel number 2 Saul the first king ahan baningthau Saul malemgi number 3 David the great king of Israel ahum asini maru oi kraba Maichau Samuel aduga ahan baningthau Saul Israel ki great king David ahum se first Samuel the Yahweh adu maru oi kraba first Samuel gi lyric ase Ephraim gi Elkanah gi nupi macha lejedrabi chabok tabi Hannah gi wari dagi hawe nupi gi wari dagi maru oi kraba wari ase nupi dagi hawanbi aduga amuk King David ki line habiti dhara King David ki line dhara su Ruth hairiba Ruth kobi nupi adugi wari dagi Ruth dagi hawe aduga Egypt minai oi kraba Israel singbu makhoi Egypt ki kanbina nabagi isor gi thorang adusu ahobada Amram hariba nupa sigi nupi mausi gi mama Jacobet na angang mausi ase poklaga achamba angang nate matik mayai leiba angang ni haituna tha ahum lot padagi wari ase hau Exodus 2:2 da ikon uba phangni khongsan ba ani gi ani aduga mu Tatraba Haman gi khutta Jehudi haiba jati se malem gi lemai de gi muthatuna tomna manglam dai gi matam da su kanbina bagi wari se Esther ko bunupi cham binupi madagi maharani bhok pukhat piraga chakni bi dagi magi wari dagi hawi baptize to biba John gi wari su Elizabeth ko ba ahlu erebi chabok tabi nupi adu dagi atum hawi adu taibang pan babu kanbina ba
ईश्वरना थाबीरक्पा कनबीबा मपु जीसु ख्रिस्त की वारी असिसु असेंबी ममा मेरी वर्जिन मेरी की वारी दगी अदुम हौई मरु मरु ओइक्रबा ईश्वर की मिशन खुदिंगदा नुपी हैबसिबु ममा हैबसिबु कयागी मतिक ईश्वरना मिशन अस्त सिजिन्नबीरिबनो मसे मजा ओइबा खुदिंगमकना निपा ओइबा खुदिंगमकना अदुगा अमुक नुपी ओइबी खुदिंगमकनासु खंगतबने कनामतबु नुपा नुपी हाइदना अखोना यामना हंथबा अनेम अवांग खाइबिरोइदबने मपुइबोगी मिनिस्ट्री दा चप मानना अखोयसे निट ओय मरमदी इबुंगोगी मितम लौदुना सेंबीखी अदुगा नुपा नुपी खाइदोखी हबने नुपीसु इबुंगोगी मितमदा अदुम सेंबा यावरिबने बाइबल की मरु ओइबा मी अयामबगी वारी असे ईश्वर की भी नुपीदगी अयामबना हौवी सिलिनाउ सिंह अदुना ईश्वरना वायन याथंग तरा से सिनाई सिंहदगी पीबीबा मतमदा नमा नपाबु इकाई खुमनौ हाइबसिसु याथंग तरा की मनुंगसिदा हापिरमिबनी तराई तराई न लौगदबा नते हौजिक्ति तमजनिंगाई ओइबी ममा सिंगी मनुंगदगी अइन पामजबा हन्ना कौबा अदुगुमा ममा अमगी वारीदा अमुक सेकेंड स्टेज दा लाक्चरगे मदर्स डे की मरम अदो आई लोचनजख्रबनी हन्ना की मतांग परें खरदंग आई हाइदोकचगे हन्ना चाबुक्तबीनी इजराइल की चनबीदा नुपी अमना मयुम पालगा सही निपानदगी तरा फावबसे अंगांग लैत्रबदी नुपा अदुना अतोप नुपी अमा थीबा याबगी हौनबीसे मखोयगी लई हन्ना सही तरा हेन मयुम पालबनी अदुबु अंगांग लैते अदुदगिदी मागी नुपा एलकनाना अतोप नुपी पेनिनाबु अमु मागी नुपी ओइना लौखी अदुबु अतोप नुपी पेनिनादी मचानिपा मचानुपी सिंग यामना पोखी अरिबोलेप नबा ओते की मतमददी चाबोक तबी सिंग असि सिरा फंगलबीनी हाइने एंटी ददी लेते मदु ब्लेसिंग बु ओए अदुगा लाइसोर इसे चामुगा कुंतरेट की मतुंग इनदी पोकलिबा अंगांग सिंग असे लाइनिंगथौ इबुंगोगी खुदोलनी ब्लेसिंग नि यामना मसी याइफबनी हाइने इरले अदुगा अदुगुंबा अंगांग यामना पोकपो मी अदो तेंदोंग द तेंजै थन्ना यावरिबा निपा अमगुंबनी मदो याइफबनी हाइदन इदुनु ले मरबदुना लाइसोल इसे चाम कुंतरेट की मतुंग इन्ना एलकना की अनीसुबी नुपी पेनिना हाइबसिना अंगांग लेजत्रबी मागी मचेबु यामना उसितना चाबोक तबीनी ईश्वर की शिरा फंगबनी हाइदना उसित पीदे नोकनबा हौखी हन्ना थमोय कायना कायना सही कुमजा कया ममाय फिर खुमदना खांगजखी तसेंगनमक्सु ईश्वरना हनागी अंगांग खाव थिंगबीखी आनब समुएल अमगी तरु अंगांग खाव थिंगबीखरे हाइदना मा सिरा फंगलबीरा पेनिनादी ईश्वर थोयना निंगबा नते हन्नादी ईश्वर कीबीनी करिगुमा मतमदा धर्म चेनबे नुपीसु मचा लेतबा याय हाइबसे ममा खुदिंगमना खंगबीगदबनी मपुरोइबा खुदिंगमना खंगबीगदबनी मदुदा सिराप नत्रगा करिगुमबमतगा मरी लेनते बाइबलस्ता धर्म चेनबी कया चाबोक तबी ओइखी कोना थंगदा मचा फंगखिबी ईश्वर कीबी कया सुयावरी अदुना इफ्रेम की रामादगी सिलोदा सही की इराटपा ओइना मपुइबुंगोगी मफमदा इराट थौनिनबगी दमकता एलकना हाइबा निपासना हनासु पेनिनासु पुदुना अंगांग सिंग लोइना चलमि मपुइबुंगोगी सिलोगी युम यौरबा फावदसु पेनिनाना मचा लेतबी सिरा फंगलबीनी हाइदुना हन्नाबु नोकनबीबादो अखोइना उबा फंगे अहानबा समुएलसिदा अदुदगिदी हनाना खांबु ngамद्रदुना थमोय कायना मपु इबुंगोगी संगलोमदा युमलोमदा हाइजनबगी दमक चटखी अंगाउबीको मतमदुदा पुरोहित एलीना जेहोवागी संगी थोंग मयादा मागी फमफमदा फमदुना लेरमि हनाना मपु इबुंगोदा थमोय सोकना कपतुना हाइजखी अदुदगी हनाना जेहोवादा वासक्तुना हाइखी असुमना हाइजे ननाई नुपीगी अवाबसे इबुंगो नंगना तसेंगनमक उबीरबदी ननाई नुपीबु इबुंगोना काउथोकपीद्रबदी ननाई नुपीदा इसा निपा मतंग इबुंगोना पीबियो मदुमक इबुंगोना पीबीरबदी अइना अंगांगदा पुंसी चुप्पा नंगोंदा पिथोकचगे कथोकचगे माकी कोकता समकोक थांग अइना थारोय अहानबा समुएल 1 की 9 to 11 दा उबा फंग हनाना खोंजेलदी थोकतना चिनबान खक्तमक लेंगलगा थमोयदगी हाइजबा अदो अदुना मरम ओइदना
Elisana magi sinbanda manni yengduna lerami aduga hairaki yu ngaurabini haina khallaga nahak kaya koina yu ngaukhigedage nupi maduda Hanana thamoi sokna khumki natte aigi bungo nanaidi thawai warabini ayu su thakte mayai kaba chinjak su chajade aigi wakat ase yamanban aina kuina sumna haijabani bungo haina haijarami Elina tapna khumlaki ingthana chachero nahakna nijakibado Israel gi mapui bungona nangona pinabirasanu verse 14 to 18 aldagi Hana amu wakhidre harau na chatkre mathangi sahi olakpa matamda Hana miron ki aduga machani pa ma poksaki chabok tabi Hana yamna thengna machani pa ma phangjaki angang adugi maming Samuel haina thonki arthadi Isorna tabiraba Samuel haibadi Isorna tabiraba haina artha adumaina oi Hanana piklibi macha Samuel bu mabu thaklingai matamdu phawbadi mana chekna konduna yoki Samuel mabu thaklingai matam makhaidi Hanana macha bu konki yoki mabu thakpa leplaba mamaga lapthoknaba yaraba matam maduda angang Samuel bu puduna irapot kaloinana Elkanah gi family na Silod mahusagumna irapot puduna mapui bungogi yumda lakhi irapot katpa loiraba matung angang ado purohit Eli gi manakta purakhi Hanana haiki he aigi bungo adungai nahaki nanakta leptuna mapui bungoda kaptuna thamoi kaina haijakibi nupi ado aimakni Numituda aina ichani pama nijaki madumuk ngasidi mapui bungona pinabire aigi wasakto ngaksaduna wasak adumuk pangthoknanaba nungsiraba aigi ichase angang ase mapui bungogi thogal punsi chup tawjanaba aina ibungoda sinaba laksare mana hingliba makai Jehovah gi oirasan masado thanamlaba mayumda halamdai matamda sumna ngangda sinaraga man mayumda chalumdai matamda machaga kainabagi thamoi kai Jehovah na macha pibibagi magi nijabadu khumbibagi thagatpa kapningba nokningba animak pullaba khwaitigi pukning nungsiba mekup aduda mayumda macha thadoktuna halamdaida Hanagi prarthana Hanagi haijabado ahanba Samuel anigi pada amadaina tara phawbada iduna lei hariba prarthana se amuktang adomsu sermon ase loira kana pabiyo adongi mitki pi thingba ngambra haibado yengbiyo Bible sigi manungda nupi singi prathana singi manungda Merina rechi lalakpa matamda thagatpa adukumna khwaitaki hena aigi thamoina khoidajaba paba khudingi mitki pi se leppalaitana khamba ngamduna sinthaga se anba Samuel ki ani ki pada amadaina tara phawada Hanana machabu ningna sangda thamamlaga Manau nupi na thina nokna biba do kohan biba mapui bungobu thagat charaga machabu thanamlaga chalamdaida mapui bungoda mana tawjaramba prathana asini mayamna masi phajana mama khudimangna su pabiyo sermon tabiriba khudimangna su paduna mutang yengbiyo verse 11 da 10 phawada prathana tawjaramlaga anu Samuel amagi 11 da di prayer loiraba matungda Elkanah gi family Hana piklaba Samuel bu ningna sangda sinaramlaga Ramada mu hankiba aikoin uba phangi Samuel di 11th century BC da OT Aribole nabagi religious hero of Israel hairaga khangnai mahakti leader ni Samuel di visionary ni aduga priest ni aduga Samuel di judge ni Samuel prophet ni aduga military leader so ni Mamana thamoi sengna wasak ngaktuna mapui bungoda sinajabagi marumna Israel gi amang macha singi manungda Samuel yaukide Samuel amang basinga loinana mangminna khide marupsing mama oibi khudingmakna macha singu isor sinabase kaya maru oikrabana angang leijadabagi minok maisa nanglabi Hanana karamna isorgi mafamdagi karam haina haijaraga karamba maongda mana macha ni pa ma phangba ngamkhibano
मान मधु फंगननब होनखिबदो करमायन होनखिबनो अदुग मपुनसिदा अरोइबो ओइना तांगना फंजरबा कायना थंगदा चाबोक्तबि हाइबे मिंथोन फंदुना इकाय फिरुक खुमदुना मैसा लांगलबो मतुंगदा तांगना फंजबा मचा अदुबो करमना माना जेहोवादा इराय लाइना पिथोकप ngमख्रिबनो मसिनी ngसिगी हिंगलिबि ममासिंगदा अइना निंगसिंग हनिंग जबसे मचा मंगा पोकपा क्रिस्टियन ममा यामले मचा तरा पोकपा ईश्वर कीना निंगबिसु यामले लेइ खोइ इरक्ता अदुबु लबुकी फौ लोइन मुल्लबसु मचा अमतंग फाव फौ खाउनब ईश्वरगी लबुकता सिनरकपा थादोरकपा ममादी यामना तांग अदुबु चाबोक्तबि हनानदी मचा समोलबु हिंबगी लारिकता यावबो फंजनबगी दमक नुंसीना अइना कोंदुना थमलगा इसाबु मांगहनबगी महुतदी मपुई बुंगोदा सिनजदुना हिंबगी लारिकता इसागी ममिंग लोमबनाइदना यावजसनु हाइदना मचाबु सिनखि ख्वाइदगी असिंबि ममानी अदुगा समुएलबु असुमदा सिनजखिबा समुएलबु मपुई बुंगोदा सिजिनबिखिबा ईश्वरना हनाबु पेंबिखिबा एल्कनाबु पेंबिखिबा समुएलबु पेंबिबा मरमना हन्ना अदुगा मागी मपा एल्कनासु हिंबगी लाइरिकता समुएलगी मरमना ममिंग लोइनो यावबु फंजखि इचिलिनाउसिंग अंगांग अमगी मरमना मसी मदर्स डे नुमित्ता मचा खुदिमक ईश्वरगी ओइबियु ममा अमसुंग मपा अखोइगी इमा अमसुंग इपागी मिंगदो हिंबगी लाइरिकता अखोइगी मरमना लोमबनाइदना यावननबगी दम अखोइ हना लोमबनाइदबदो यावसी मचासिंग ngसिदी ममा खुदिमकना हनागुमना मचासिंबु ईश्वरदा सिनजब मतमदो चप चारे हाइन आइना लौजै मतम असे सुकी मतिक फत्रे इचासिंबु ताइबंग पानबगी थबक रोमदा माइ ओनसनदुना कनसनदुना इचानुपासिंबु थंबीबा मतम नत्रे इचानुपीसिंबुसु अखोइनी इचासिंबु ईश्वरदा करिगे सिनगदोरिबनो करिगे राइट टाइम ओइरिबनो आंसर पाउखमदुदी इचासिंगना ईश्वरगी मतिक मगुन फोंदोकनबा ईश्वरना खंगतपा इचासिंग ओइननबा ईश्वर की खंगत सागई ओइनब ईश्वर की निंगथौगी ओइब पुरोहित ओइननब ईश्वर की असेंग जाति ओइननब अमसुंग ईश्वर मसामक की मी ओइननबनी 1 पीटर 2 की 9 ममासिंग नचासिंग ईश्वर सिनबियो खंगत सागई निंगथौगी पुरोहित असेंग मी मागी जाति ओइननब की दमकने मसे राइट टाइम ने हौजिकसे मसिगी मदर्स डे से मचा लेजदबी सिंगदी हराव फंगलमदबसु याय मचा सिंग अदुना मतिक चारसु चाद्रसु ममाबु इकाय खुमनजब नुमित असिदा यम पालबसु मचा लेजदबी ममा ओइब फंगदबा मिंगथोल फंगदबा मी कयासु खोइगी इरक्ता यावरिबनी अदुबु ईश्वरगी वाहिदा थाजबियो ईश्वरना मचा लेजदबी चाबोक्तबी सिंगबु यम पाहनबी यम पुहनबी अदुगा अंगांग सिंगी हराउबी ममा ओहनबे हाइदुना वासक्तुना एरी लाइसोल इसे चाम 13 मापन ईश्वरगी वाहिदा अखोइ थाजब थमसे मसे अचुंबनी अदुगा बाइबलना साखीनी चाबोक्तबी कयाबु युम पुहनगनी अदुगा मचा सिंगी हराउबा अंगांग सिंगी हराउबी ममा ओहनगनी हाइबसे पिबीगनी हाइबनी थाजौ खांब कल्लु चाबोक्तबी कया बाइबल्सते याउरी कायना थंगदा मखोइगी थाजब चेतना लेपचब मरमना थाजबगी वांगबदा ममिंग चलब मचासिंग फंजखिबा अखोइना उइ खरतंग पंजगे अब्राहम की नुपी सारा चाबोक्तबीनी थाजबगी वांगबदा यामना थेंगना युमलेप चार ओइना इसाक पोखि इसाक की नुपी रेबेका मासु चाबोक्तबीनी मैहौरोन कुनमंगा की कुनमाथोइदा ईदुना लैबनी चाबोक्ते है यामना थेंगना इसाव अमसुंग जाकोब पुमाना पोक फंजखि जाकोब की अदर वाइफ राचेल मासु चाबोक्तबीनी माना जाकोब हाइकी अइगी इचा पियु नत्रबदी अइ सिगनी मैहौरोन कुंथ्रागी अमदा पाबियो माना चाबोक्तबीनी हैबतु उरदम अदुबु यामना ममल तांख्रबा राचेलना चाबोक्तबी हाइरंबदा जोसेफ अमदी बेंजामिन बु माना मचा ओइना फंजखि रूट मोआबाई निंगो माकसु चाबोक्तबीनी महलोनगा चही 10 युम पानमिनबदा अंगांग याउदे रूट पंदुप अमा पद मरी मंगादा पाबियो रूट पंदुप मरी पद 10 दा यंबियो यामना थेंगना महाकसु ओबेद पोक्चखि अदुदगी डेविड की धारा से लाकदोरिबनी
Elizabeth Chabok Tabini, Mark Chabok Tabi Kaurami, Yam Tang Tazabigi Wamada, baptized to be Johan Mas Pokshaki, look Amagi Kuntrataruk the coin over Pang. Sunemgi ina kun Manipuri Chabok Tabini, Mapuru was Haloikre, Angang later. Adubu Mahang Elisabu Tangazabu Mikopta, Tazatan Marks Masani Pam, Poki, Anishabuning Tarol, Marigi Tara Mariding Taratere, Pau the Upang. Hanagumna Tazabiu, Chabok Tabi, Hanagumna Tazabagi Punsiado, Aikoi, Nasiki Mama sing as you oibiu. Isor the Tembalate, nothing is impossible with God. Look, Amagi Contratare, the coin over Pang. Kariguma Matamda, Isor no Nupi Karabo Mazale Hente. Aduguma Matamda, Adum operation to Krabi Mama Oira. Kaidongo the soup, Angang later Roy the BM Oiras. Ningba Kaibi Gano, Laibuk Pabi Adum, Mama Oibio, Karam Haina. Malem the Lady Mama Mapa Lejetrapa, Macha Kayagi Mamadi, Adom Oibi Yaitana. Mother Teresa, Oikibagum, Mother Teresa Gitamu to CNPO, Pai Lejetrapa, Naha Kayago, Nuxina, Sembat Pinaba, Adum Mayamgi Mama Oibio, Adorabadi Masale be Mama Degi, Hene Ikai Kunaba, Adom the Soid and a Pangani. Isorgi mafam da khenaba karisu leite thengbasu leite oi thokroi haibasisu leite aikoi gi thajaba matungina mase aikoi da ohenbi nungsiraba chilinaw sing nupi amagi punsina ne magi family da role ahum saklon lawi nupi di yamna tangaba isorgi khudolni loina bi ama phangba haibase mapui bungo dagini masina takpadi mapui bungo na hakpu thaujan bire kubire haibase ulibani haina bible da iduna lei Lan Tumdi Mai Padagi Panghobani, Loinabi Nupi, partner, Pangbati, Mapui Pungotagini, Namu Shire, Namu blessing, Pibire, Habido, Utlipani. Marabaduna, Nupi di Mamaliame Yame, Mioibagi Punsidium, Panwinabada, Nupigi roll, a home lay, family amada, Saklol, a home lay. Number 1, Luhomba Kuitingai, Mahati, Nupagi, Missesni. Oineza Pumni, Harau Pumni. Migi mamang the lena pam. Number 2, punsi tangkai yum panminar pumatamda nipagi partner ni imong tangkai po lumpui mai hai na tunghan na chen de no pimta nipag chamana na sui. Number 3, ahal matam oirak laba punsi matam telak laba kanta nupidi pothaba leite nipa na sola pumatam da nupidi nurse oibi nipagi. An with the missus ani sabta partner Punsi loiram daida nurse ki role lobi. Mapuro bigi hidaw lang thak, chana thak na ba, loin ba nupi seba tobi. Hojikti lo shalakpada laklasi. Isor na mama amada hapiri ba minung si ado, kajiktang aikoi yengminasi. Machabu tha tara naupubi, angang unabigi China su khangbi. Macha na wahi amatta yaudana, ningtha na yomli ba macha pikpadana, hanga hai na kappada, Angang si mabuk lame, angang si tumninge, angang si humang saure, angang si numamay butire, maloy na kapagi marol kang mado isor na pibiba ni mama sing matsagi arta kanghali. Wahi matayaw na matsagi eda harappada loy na mama na madugi arta kangi. Matsabo ning thadagi, zawa sare paba paba yokpada, mana kangi ba awabado nong matasuway hay na mana haiba laite mama sing. Tamjaningai oiba mamagi minung sini changdamna ningai leroi da imagi nung sibani silinau sing macha oiba khuting mang nanga sigi nimita ningtha dagina sare phaba matam phaba da mama magi awabado amuktam wakhal tobiyo aduga thawai dagi ikai khunnabiyo masi kakki ikai khunnaba natana punsi chutna nimit khudingi mamagi nimit oihanbiyo madu khaktana pokchamangi yokchamangi wajamangi nungsi laman singba saklaban Adubu madugi ona taina bada macha ayam banadi kari mata mama awabu su khangbide yengsi macha singna mama da khalli baduga mama singna macha bu yolpada khankiba wakal ani duga khena badu ai khajiktam haijage magi macha na sahi mari surpada macha na singna khalle imana loin khangi adubu sahi tarani thoi surpada di macha singna khalle imana khangli base khajiktani Yam de Kajitani.
Zahi tara manga dena tara nipan surukpadadi macha singna hai ima nangna karisu khangba natte zahi kuni thoidana kun manga surukpa matam dai ai gi training natraga ai gi thabki sen thorang tawjo natradi ai bu phatte hainu ko ai yaroi ai di kani mathanga ondoi mama da polum thangali mapa zahi kunthra dagi kunthra manga surukpa matam dadi yum pan khre maram maduna magi nupi ga loinana magi mapuroi ga loinana family ama lingkhat khrabanina mama mapa dagi wakhal tongan khre adudagidi mama bu marak marak ta ningsingba khakta ngai sahi macha aduna sahi humpu dagi na humpu manga surakpa matam dadi ningsing lai soidana macha khudimangna sahi humpu manga surakpa dadi ningsing lakani mama bu mapa bu angang oiringai ki punsi do ningsing lakani nangsu aisu imana koi bu nungsi ni yokpi ki bado mitta sangsang na sahi humpu manga surakpa dadi ningsing lakani loina urakani nungsi bani da matam do nungai kreta ko matam do imana pichabu khuding hau kiba ipana ai koi bu yok tha kiba khuding mak wakhal sta lakani adubu pomna ma adudi hau kre ningsing bu khakta ngai rani matam du dadi khanglakani taibang da thiru bada phaklaroi da changdam ningai leitraba imagi nungsiba ipagi nungsiba da adubu matam du di wakhal na loirani laklaroi chili nausi hinglingegi matam sta imabu ikai khumna hobase ngasi haba nimisa right time ne pandemic selection kre mathangda kari web lakani karamba lakani ekhoi kana ta sukhang bangamde isor de suki matik sau kre mangonda halakpa ase mothers day ga mari leidana khwaidagi achao matam macha khudimaki thaujal bor phangnabagi horphum su mothers day ase ima ipabu ikai khumnaba ase aikhogi punsigi ahan ba ka room ai miron kiba matamda ai gi ahan ba room ka ado imagi wom imagi garba imagi angang khawase macha oi ba aikhogi ahan ba chinjak chaphamse chindam phamse imagi amrita adu macha oi ba aikhogi ahan ba toilet su imagi tampa aikhogi ahan ba school di imagi chaksang aikhogi ahan ba teacher di aigi imani nahaki imani aikhogi ahan ba doctor aigi imani nahaki imani aikhogi ahan ba nurse aikhogi imani aigi ahan ba marupto aigi imani aikhogi ahan ba pijol imana sepibani aikhogi ahan ba gari imagi nangalni nang aibu ahan ba chatpa tanbi khibado aikhogi imanani punchi chuppa thabak leptana sukhiba punchi da nongmata suti laukhidaba suti phangkhidaba mahak ado aikhogi imani punchi chuppa subada khusuman chumpi pibi khidaba khusuman suklau laukhitabi nupido nangi imani aigi imani kanana su singthana bidana hek ngamba makai suraga hek ngamba makai machana otnai biraga hek ngamba makai awatpa khuding mamani ngammi haidana nupini ngammi haidana taina biraga karisu khumba ngamchatana sura noma ga kapna nungaiba masak khangdana tapna ahal oisan khibado kanasu natte aigi imani nahaki imani umnaba se wajakhiba khangbidana sikhiba kananasu ningsingdana suraga noma ga fajar masak tapna mangshalaga asimak mayamgi tainafam oiraga kanamatana khangbidana punsi lomkhiba asina mama amagi khusumalni macha pokchirubagi mahaini yum panjarubagi mamalni masini mama amagi punsi wari asigi nimita aina hainibase aikhoina chatpa khara hairakpada khongpham soibadagi kayarak hanna leibakta tusinbada imana isadi kapide yam kalli masi leibakse phuge na leibakta khupakna tharaga chingkhat piraga chatpa hek haitri phawa khut sunduna aikhoibu chatpa tambi namduna chatpa haihanbi kaumamdraba thaudok singdo ningsingbani adomsu ningsingbiramgani adubu
imana ahal oiraduna wana chaisuna phau chatpa ngamaktadana khongpham soibadagi tuba matamdadi macha aikoina mina chatkanu harage hekta chalini hanubi se machinu pi se adana mamau su macha na su chaisinbi khumningi imado adubu chaibirakani imau na chairakani isana thina saurakani isu sina chairakani haibadagi wamata khumjadana ne ai chatpa ngamdrabani pangal yaudbai turi ne sibo haibu ngamjadana mapi tai thoka tumin mamana khumba ngamdana lona loina chaina khangjai isili nausi mama magi awaba tu kanana su ubide mama na machabu nungsibade kaidaweda su hongba leite aikhoina angang oiringai iman khut sambiduna haina chatpa tanbi khiba duda aikhoida isorna khangan biriba tambiriba iman khut samduna haina haina hanjin chatpa hitripok tambi khiba do maduna aikhoida piba lesson para dudi hayeng iman ahal oiraduna ithanta chatpa ngamdraba mathanta chatpa ngamdraba matamda nangna amuk imana aikhoibu khut samaga haina chatpa tambi khibu tudana bangak pi khibu ahal oirakladuna pangal leitaduna gyan mangladuna imana chatpa ngamuktraba matamda amuk ima aina haina chatpa imabu pateng pangge haduna khut sambiduna aibu haina chatpa tambi khibagi lamando imabu khut sambiduna amuk chingbina nabagi tamak ne marup sing madonga sigi Mother's Day numit asta aikhoina amuk hana ningsingsi aikhoina angang oiringai imagi tampakta amang asoi tausinbada imana amukta su chaikhide adugumna imana ahal oiraduna ne mafi marol mafam khanglaktaduna gyan choira aba matamda amang asoi masada tausinjaba matamda macha singna khak chaibiroidabani maramdi mado imana tauge haiduna taubana te marup sing mahak ahalni matam loirakladuna angangi matau amuk lawraklabani angang oingeda ikoni imagi tampakta amang asoi tausinbada imana nomata chaidaduna loina machabu nungsibagi maramna hena nungsina seba taujekibagum ahal oiraklaba angangi matau oiraklaba imana soirakpa matamda chaibibagi mahutta karigumamta khoi khalingta thadana piklingeda aina taukibaduni ko imana asi angangkumna taruklibase haina nungsibagi lamando simnanaba Mother's Day numit asta ikhoina warep amamam semsi macha aikhoina angang oiringai afafata khangdringai imana tawbikiba hangoiba thabak khudingmak imana saukhidabagum imana ahal oiraduna afafata khangdana angang kumna tawrakpa matamda aikhoina imabu su saudaduna seba tawba ngamlabadi palem imagi nungsilaman ado tondrabani laman singlabani maduni Mother's Day numitta aina piningba machasingda le pau ai pauzels maduni imabu asengba nungsiba amadi imabu ikai khumnaba haibada ngasi imagi numit asidagi imabu numit khudingki ikai khumna jasi sil inausing namana pabu ikai khumnong isor na hai mache sinai singda isor na pibiba wain athang tara aduda isor gi makhut mang ikhiba aduda yaurba yathang amani line aikoi na khankumse kari maram gi damak tanga sai degi aina Mother's Day gi maram na ngangli bano mabu ikai khumna basna kari aikoi da kari tongjaba phanga dori bano aroi bada haijage namana pabu ikai khumno khongsan bakungi tarani thoi episode taruki amadaina ahom aikhoina karigi imai pabu ikai khumna dori bano answer pakumadudi number 1 mase wasak pibagi ahan baya thangne the first rule having a reward mana makhak yauraba sukdagi soidana mana phanglagadaba imabu ipabu ikai khumna mieduda reward ama yauraba first commandment amani first promise ni Ephesians 61 to 3 to urgani number 2 mase nahaki yaifanaba kakta oinabani yaifaba kakta oinanabani so that all may be well for you Ephesians 1:6-1 to 3 to ure aduga number 3 malemda napunsi nungsang na panabani pandemic tagi kanbinabani lakadoriba disaster dai kanbinabani natural calamities khudingmak dai kanbinabani makal makhagi khudong thibadagi isona nabu kanbeduna nungaina soidana safe oina palhannaba aduga long life punsi sangsu phangjanabagi tamak Mother's Day numit asida namana pabu ikai khumno haibisi hairiba ima ipabu ikai khumnabana ahan bada mana maga loina ba wasak phangani ani subada malem sta yai phani hingba haibado aikoi mina sonaba mi oigani ahum subada malem gi lakning no pandemic phataba lakpa tar su phataba khuding mak lakpo erga su punsi nung sang no
harauna Ishorna piba matam loidripo yaipana punsi sangna panabani. You will live a long time on the earth. Ephesians 6:1-3. Hariba points in asigi tamak Ishorna aikoida ima ipabu ikai kumnau haibase maram leina haibibani. Aduga mama oibisingsu Ishor chetna ningjabi macasingda phajaba punsi ama pandam ama oibiramu. Ideal mother ama oibiramu. Tamjaningai oibi macasingi mama amamam oibiyo. Aroibada Proverb 31:30-31 ase paralo shinjage. Sak phajaba tatni mangkhigani aduba lining thobuki ne chachebi nupido thagatningai ni mahakna sujanomjeribadugi mahaido khangjinba phai mahakpu mipum tingna ikai khumnaba utpi pham thoi Ishorna bor pibi boishanu Amen.